mayam ado ay ngasidi mukbang oigera adagi amu oigera ay ngasidi kem tawroi ado aina haidi sigi video se samjabane hadi yamna ke haini nungai ta hai tare ko sumaina nupa loina makne haiba nate aigi subscriber sing su yauri adagi afo mayam layeba ko hadi sum meme sai gedar khangne ba ko mogi se sum Facebook da thagalakba kholakba da sum thengna bane ba sum thengna bane ba ko memes yengba khotpa da sum thengna bane memes ne haidna su kai haini kitang henjan ba wa haiba khotba ngai de na ko nupi oi bani na ai haini ba wa si su ngasi gi hai dori ba wa sing si su khoi nupi sing haidi imana bi waram gani ichan hogalei ba ngang sing su oi pa su yai adegi mau iche inama sing me am su oi pa su yai ba ko ado aina haijini gi si nupa faba yam lei ko faba le di fataba sum lei ni khage adu ersu ke haini fataba moi khara mayam sina ko fataba khara sina afaba sing se haidi midiang amata yeng hanbagi mawong da ko ma haidi loi chen than be mawong ne ba ko tawri se adu ai si kaino se sider ai apcharam ge sumain hai ba ko nim sider ai khangde moi se sumain sum hagalak pane nupi hai sidi nupa gi seba taunaba pokpani ko nupi hai sidi nupa gi seba taunaba pokpani sine ba ko adagi nupa gi makha da lei gedabani si ge haini kok do kari wakhan da gi haire ibano sini si thagal iba ire mi singje kai wakhal da gi ire ino thagal ino khangde ba moi se nupi sing se haide khoi nupi sing se moi nupa gi damang da seba taunaba poklakpani sine ba ko poklakpani adudi moi nupa se kanana po ino ba ai hangninge se moi nupa se nupi ne ni po ido moi nupi yaudana di moi bana ko adigi moi kaino da forefather sing hai tare ko adi nupa ngantana moi se semakpa yaba na tena tra ado side aina haini se wakhal se lana satkidore ba ko moi se nupi sidi nupa gi seba tauna ba poklakpani nupi leibagine moina haidi sangsar sida ko yam nungaina yam komna yam marata da leise nupi leirambagine ko mo yamna sigumba ingna chikna leirme se nupi na sembagine ko hadi nupa ngata leiram tardi tokthokhrone khoi nupi na nupa pokte noi nupa ma thanda leirakpane khaloba ko adu ersu sansar sida leiram matam da hingsa ekta banga to olani ba santi haibe sungai leiroi moi masen sela sela sanaram su kana khangi hatok na maga pang hatok na ga khamjan bina ba leitaba ko nupi sidi ke haini nupa gi damakta haidi raide soi khidage haidi kamana tawri budubu mi ga khanaru gadra ko mai nupa do adegi fatabala bi de sakhidara yamna ke haini section jai ha ba nupi je akhoi su mangai khoi inau yamba sing loina leiba nga tane moi su chamana ya ba khoi khali ba sing siga aduni aina haining badi sigumba wase social media do oigira kitang ai ngonda adamna na haibigi wana te sidi mi myam da haibini dana hairi ibe mi se nupi di nupa gi seba tawna ba pokpani haibise nungai te dana hoi seba di sum tawgani si tri ba taw da bani ta nupi gi ma pokpongla bani imung maningi thabak thoram mai ba puroi begi seba tawba khotpa sidi ba si tri ba mapunsi chupane nupi gi thabak ne duty gum bani haiba tare ba tawgani adu tarsu haidi ma adu tawre haidana afada barom da puthok pigano sigum se yam fataba wakhaloni ko nupagi aduga nupi si ke hai nupi da hai thiba gumbane ba ko aduga mathang da hai sina nupagi makha da leigedabani nupagi makha da leigedabani hai se kaino ba hoi nupagi makha da leigedabani adu matang matam chana ko matang chana hai bidi kamaina no hai matam da haidi nupa duna nupi dio hingchai tambegi type da otpa neiba ko yumpa laba nupi amana mai nupa duna opi ba neibi ba tawba khotpa adu tawr bawda nupi ai sidi sum mai nupa dugi kan makha da sum nei seba sum tawi tawe ba nupa duna de kai nupi dugi afa ba kai utlige aina hai si nupa loi makta na te nupa khara da ne ko nupa khaidi wakhal khanba gam da ba mana imung dugi head ne mana hai bina loi chatkada ba cha lali lande 진탁도 구모이다더니 마나 하이바 떠오거다더니
ꯍꯥꯏꯕꯁꯤꯡꯒꯤ ꯃꯤ ꯈꯔꯁꯤꯡꯗꯨꯒꯤ ꯑꯩꯅ ꯍꯥꯏꯖꯕꯅꯦ ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯇꯥꯡꯀꯛ ꯂꯩ ꯑꯐ ꯐꯠꯇ ꯇꯥꯟꯅꯕ ꯃꯇꯝꯗꯀꯣ ꯅꯨꯄꯤꯗꯨꯒꯤ ꯋꯥꯁꯨ ꯂꯧꯕꯤꯒꯗꯕꯅꯤ ꯑꯗꯨꯅ ꯍꯣꯏ ꯅꯨꯄꯤꯗꯤ ꯅꯨꯄꯥꯒꯤ ꯃꯔꯝ ꯊꯨꯞꯅ ꯂꯩꯒꯗꯕꯅꯤꯀꯣ ꯂꯩꯒꯗꯕꯅꯤ ꯑꯗꯨ ꯂꯩꯌꯦ ꯍꯥꯏꯅꯀꯣ ꯅꯨꯄꯤꯗꯁꯨ ꯀꯩ ꯍꯥꯏꯅꯤ ꯀꯌꯥ ꯌꯥꯝ ꯀꯥ ꯍꯦꯟꯕꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯑꯣꯡ ꯍꯥꯏꯗꯤ ꯋꯥꯈꯜꯗꯣ ꯌꯥꯝ ꯍꯦꯟꯖꯟꯅ ꯈꯟꯈꯤꯕꯗꯣ ꯅꯨꯄꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯗꯣ ꯇꯧꯔꯣꯏꯗꯕꯅꯤ ꯁꯤꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡꯁꯦ ꯑꯃꯨꯛ ꯑꯃꯔꯣꯝꯗꯗꯤ ꯀꯩ ꯍꯥꯏꯅꯤ ꯅꯨꯄꯤꯁꯦ ꯑꯣꯐꯤꯁꯔ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯃꯥꯒꯤ ꯊꯥꯛꯇꯣ ꯂꯦꯚꯦꯜ ꯌꯥꯝꯅ ꯋꯥꯡꯈꯤꯕ ꯅꯨꯄꯤ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯅꯨꯄꯤꯗꯤ ꯆꯥꯛꯈꯨꯝꯗ ꯁꯨꯝ ꯇꯥꯏ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯐꯅ ꯑꯣꯐꯤꯁꯔ ꯑꯣꯏꯒꯦꯔꯥ ꯐꯅ ꯄꯩꯁꯥ ꯄꯥꯏꯕ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥꯗꯒꯤ ꯐꯅ ꯆꯥꯎꯕ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯏꯄꯨꯔꯣꯏꯕꯒꯤ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯑꯩ ꯏꯅꯥꯎ ꯅꯨꯄꯥꯒꯤ ꯑꯣꯏꯒꯦꯔꯥ ꯏꯃꯥ ꯕꯕꯥꯒꯤ ꯑꯣꯏꯒꯦꯔꯥ ꯆꯥꯛꯈꯨꯝꯗ ꯊꯕꯛ ꯆꯥꯛ ꯊꯣꯡꯉꯤ ꯂꯨꯈꯥꯛ ꯂꯣꯏꯁꯜꯂꯤ ꯋꯥꯏ ꯇꯩꯒꯅꯤ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤꯅꯦ ꯃꯣꯏꯁꯦ ꯑꯗꯨꯕꯨ ꯅꯨꯄꯥꯗꯤ ꯍꯣꯏ ꯅꯨꯄꯥꯗꯤ ꯌꯦꯡꯉꯣ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯃꯇꯨ ꯊꯤꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯀꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯀꯣ ꯃꯀꯨꯞ ꯃꯇꯥꯒꯨꯝꯕꯁꯦ ꯃꯌꯥꯝ ꯇꯧꯔꯝꯒꯅꯤ ꯆꯥꯛꯊꯣꯡ ꯐꯤ ꯁꯨꯕꯁꯨ ꯇꯧꯔꯝꯒꯅꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯗꯨꯕꯨ ꯃꯥꯅ ꯅꯨꯄꯤ ꯊꯤꯔꯛꯑꯕ ꯃꯇꯝꯗꯗꯤ ꯇꯧꯈꯤꯗ꯭ꯔꯥ ꯂꯨꯈꯥꯛ ꯁꯦꯡꯒꯤꯗ꯭ꯔꯥ ꯏꯃꯨꯡ ꯋꯥꯏ ꯇꯩꯒꯤꯗ꯭ꯔꯥ ꯇꯧꯔꯝꯒꯅꯤꯀꯣ ꯑꯗꯨꯕꯨ ꯑꯅꯝꯕꯅ ꯃꯦꯖꯣꯔꯤꯇꯤꯗꯤ ꯀꯅꯥꯝꯇ ꯇꯧꯗꯦꯕ ꯃꯄꯥꯟ ꯊꯣꯡꯗ ꯇꯧꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗ ꯀꯩ ꯍꯥꯏꯒꯅꯤ ꯑꯦ ꯃꯥꯗꯤ ꯅꯨꯄꯤꯅ ꯉꯝꯃꯦ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯅꯨꯄꯤꯅ ꯉꯝꯃꯦꯒ ꯑꯗꯨ ꯇꯧꯋꯤꯒ ꯑꯗꯥ ꯇꯧꯋꯦꯒ ꯍꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯍꯥꯏꯗꯤ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯃꯤꯠꯌꯦꯡ ꯋꯥꯈꯜꯂꯣꯟꯁꯦ ꯇꯧꯕꯤꯒꯅꯨ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯄꯣꯛꯄꯅꯤ ꯍꯥꯏꯕꯁꯦ ꯑꯐꯕꯗ ꯈꯟꯗꯣꯛꯄꯤꯌꯣ ꯐꯠꯇꯕꯗ ꯍꯥꯏꯒꯅꯣ ꯅꯨꯄꯤꯁꯨ ꯁꯤꯗꯕꯤꯒꯅꯣ ꯑꯗꯒꯤ ꯅꯨꯄꯥ ꯄꯣꯛꯂꯛꯄ ꯍꯥꯏꯁꯦ ꯅꯨꯄꯤ ꯌꯥꯎꯗꯅ ꯄꯣꯛꯄꯁꯨ ꯌꯥꯔꯣꯏ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯔꯥꯏꯠ ꯃꯥꯟꯅꯩ ꯍꯥꯏꯁꯦ ꯀꯩꯒꯤ ꯃꯇꯥꯡꯗꯒꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯔ ꯈꯟꯕꯤꯌꯣ ꯍꯥꯏꯗꯤ ꯃꯣꯏꯅꯤ ꯔꯥꯏꯠ ꯃꯥꯟꯅꯔꯦ ꯍꯥꯏꯗꯤ ꯅꯨꯄꯤꯗꯨꯅꯁꯨ ꯀꯥ ꯍꯦꯟꯅ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯈꯟꯕꯤꯒꯅꯣ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯁꯤꯅꯁꯨ ꯈꯟꯕꯤꯒꯅꯣ ꯔꯥꯏꯠ ꯃꯥꯟꯅꯩ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣই ꯅꯨꯄꯤꯒ ꯅꯨꯄꯥꯒꯀꯣ ꯍꯥꯏꯗꯤ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯍꯥꯏꯗꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯄꯨꯟꯁꯜꯂꯒ ꯑꯉꯥꯡ ꯁꯦꯝꯕꯅꯤ ꯅꯨꯄꯥ ꯈꯛꯇꯅ ꯑꯉꯥꯡ ꯁꯦꯝꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯣꯏꯅꯤꯗꯣ ꯔꯥꯏꯠ ꯃꯥꯟꯅꯕꯅꯦꯀꯣ ꯕꯦꯂꯦꯟꯁꯇꯣ ꯑꯅꯤꯗꯣ ꯋꯥꯠꯄ ꯌꯥꯗꯦ ꯑꯃꯅ ꯍꯦꯟꯕ ꯌꯥꯗꯦ ꯑꯃꯅ ꯋꯥꯠꯄ ꯌꯥꯗꯦꯕ ꯇꯧꯔꯤꯁꯦ ꯃꯣꯏꯅꯤ ꯑꯐꯕ ꯔꯣꯝꯗ ꯌꯦꯡꯉꯣ ꯅꯨꯄꯥꯅ ꯊꯕꯛ ꯁꯨꯕ ꯌꯥꯔꯒ ꯑꯐꯕꯗ ꯌꯦꯡꯊꯣꯛꯑꯕ ꯅꯨꯄꯥꯅ ꯊꯕꯛ ꯁꯨꯕ ꯌꯥꯔꯒ ꯅꯨꯄꯤꯁꯨ ꯀꯩꯒꯤ ꯁꯨꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯥꯛꯅꯕ ꯈꯣꯠꯅꯕ ꯍꯣꯠꯂꯛꯄꯗ ꯁꯨꯔꯛꯄ ꯇꯥꯕꯅꯦ ꯀꯣ ꯑꯗꯒꯤ ꯂꯥꯏꯔꯤꯛꯇꯕꯨ ꯍꯥꯏꯔꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯕꯨ ꯍꯥꯏꯔꯣ ꯀꯣ ꯏꯖꯨꯀꯦꯁꯟꯒꯤ ꯃꯔꯝꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯃꯔꯝꯗ ꯅꯨꯄꯤꯒ ꯅꯨꯄꯥꯒꯁꯦ ꯔꯥꯏꯠ ꯃꯥꯟꯅꯩ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯅꯨꯄꯥꯅ ꯐꯠꯇꯕ ꯇꯧꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯅꯨꯄꯤꯁꯨ ꯔꯥꯏꯠ ꯃꯥꯟꯅꯩ ꯍꯥꯏꯅ ꯐꯠꯇꯕꯁꯨ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯅꯨꯄꯥ ꯈꯔ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯗꯨꯁꯨ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯀꯩꯅꯣꯅꯦꯅ ꯈꯟꯒꯅꯣ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯒꯗꯕꯅꯦ ꯑꯃꯔꯣꯝꯗꯗꯤ ꯐꯠꯇꯕ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯃꯇꯝꯗꯗꯤ ꯇꯥꯛꯄꯤꯒꯗꯕꯅꯦ ꯑꯗꯨ ꯐꯠꯇꯦ ꯑꯗꯥ ꯐꯠꯇꯦ ꯇꯥꯛꯄꯤꯒꯗꯕꯅꯦ ꯌꯥꯗꯕꯗꯨꯗꯤ ꯌꯥꯗ꯭ꯔꯦꯗꯅ ꯑꯗꯨꯕꯨ ꯐꯖꯅ ꯍꯥꯏꯔꯒ ꯈꯣꯠꯂꯒ ꯇꯥꯛꯄꯤꯒꯗꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯦ ꯍꯣꯏ ꯃꯣꯏꯁꯤꯗꯤ ꯃꯤꯝꯁ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯣꯠꯇ ꯈꯔ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯩ ꯂꯣꯏꯅꯅ ꯑꯃꯨꯛꯀ ꯂꯥꯛꯑꯒꯦ